ꯑꯣꯏꯔꯕꯗꯤ ꯑꯔꯣꯏꯕꯁꯨ ꯂꯩꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯦꯞꯇꯅ ꯇꯥꯕꯤꯔꯛꯄꯅ ꯂꯟꯁꯥꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯕꯩꯅꯥ CHꯀꯤ ꯇꯥꯡꯀꯛ ꯅꯥꯏꯖꯕ ꯋꯥꯔꯤ ꯑꯁꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯈꯪꯍꯧꯗ ꯇꯧꯔꯛꯂꯤꯕ ꯂꯩꯅꯥꯒꯤ ꯐꯤꯚꯝꯗꯨꯗ ꯄꯥꯈꯠꯂꯣꯏꯗꯕꯁꯤꯕꯨ ꯀꯅꯥꯅꯣ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯤꯕꯗꯤ ꯔꯤꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯖꯕꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗꯗꯤ ꯔꯤꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯒꯦ ꯐꯥꯎ ꯇꯧꯏ ꯄꯥꯈꯠꯃꯟꯈꯤꯕꯅ ꯈꯨꯗꯛꯇ ꯑꯦꯃꯔꯖꯦꯟꯁꯤ ꯑꯣꯏꯅ ꯄꯨꯈꯠꯂꯛꯈꯤꯕꯅꯤ ꯊꯕꯛ ꯃꯐꯝꯗ ꯈꯪꯍꯧꯗꯅ ꯃꯀꯣꯛ ꯉꯥꯎꯔꯛꯄ ꯅꯥꯍꯤ ꯇꯥꯔꯛꯄꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔꯗ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯅꯥꯒꯤ ꯄꯜꯁ ꯌꯦꯡꯈꯤ ꯃꯗꯨꯗꯒꯤ ꯏꯐꯤꯡ ꯐꯤꯡꯅ ꯇꯦꯁ ꯇꯧꯅꯕꯁꯨ ꯗꯣꯛꯇꯔꯅ ꯅꯔꯁꯁꯤꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯈ꯭ꯔꯕꯅꯤ ꯂꯩꯅꯥꯗꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯔꯤꯁꯤꯅ ꯃꯄꯥꯟꯗ ꯇꯧꯐꯝ ꯈꯪꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯃꯈꯨꯠ ꯅꯤꯛꯏ ꯅꯨꯄꯥꯗꯣ ꯄꯥꯈꯠꯃꯟꯈꯤꯕꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯐꯠꯇ꯭ꯔꯤ ꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯝꯅꯁꯨ ꯆꯤꯡꯅꯩ ꯃꯁꯥꯗꯣ ꯂꯩꯅꯥꯗ ꯎꯈ꯭ꯔꯤꯕ ꯐꯤꯚꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯗꯣꯛꯇꯔ ꯊꯣꯔꯛꯂꯦ ꯂꯩꯅꯥꯒꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯍꯥꯊꯨ ꯍꯥꯊꯨ ꯔꯤꯁꯤ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯟꯇꯔꯅꯦꯜ ꯑꯣꯔꯒꯥꯟꯁꯤꯡꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯤ ꯀꯤꯗꯅꯤ ꯑꯃꯗꯤ ꯂꯤꯚꯔ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯃꯥꯒꯤ ꯍꯥꯔꯠꯁꯨ ꯌꯥꯝ ꯁꯣꯜꯂꯤ ꯕ꯭ꯂꯗ ꯂꯦꯚꯦꯜ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯌꯥꯝꯅ ꯊꯤꯅ ꯅꯦꯝꯃꯤ ꯃꯁꯤꯅꯁꯨ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯕꯅꯤ ꯑꯗꯨꯒ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯔꯤꯕꯁꯤꯅ ꯂꯪꯁꯤ ꯐꯤꯚꯝ ꯍꯦꯟꯅ ꯁꯣꯛꯆꯤꯟꯕꯅꯅꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯀꯩꯒꯨꯝꯕ ꯑꯟꯌꯨꯖꯨꯑꯦꯜ ꯑꯣꯏꯕ ꯄꯣꯠꯁꯛ ꯅꯠꯇ꯭ꯔꯒꯅ ꯍꯤꯗꯥꯛꯀꯨꯝꯕ ꯆꯥꯈꯤꯕ ꯂꯩꯕ꯭ꯔꯥ ꯃꯥꯒꯤꯁꯤ ꯐꯤꯚꯝ ꯌꯥꯝ ꯂꯨꯔꯦ ꯔꯤꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯠꯇꯦ ꯗꯣꯛꯇꯔ ꯃꯥ ꯀꯩꯁꯨ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯃꯥꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗ ꯗꯣꯛꯇꯔꯅꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯒ ꯃꯔꯦꯡ ꯆꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯏ ꯑꯩꯈꯣꯏꯁꯨ ꯀꯨꯞꯅ ꯌꯦꯡꯈꯤꯒꯦ ꯃꯥꯒꯤꯁꯤ ꯃꯥ ꯃꯁꯥ ꯈꯪꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯆꯥꯈꯤꯕꯒꯨꯝꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯏꯠ ꯃꯥꯏꯠ ꯕꯤ ꯄꯣꯏꯖꯅꯤꯡ ꯑ ꯁ꯭ꯂꯣ ꯋꯥꯟ ꯃꯁꯥ ꯄꯨꯝꯕ ꯈꯪꯐꯥ ꯐꯥꯖꯤꯟꯈꯤꯔꯤꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯛ ꯊꯛ ꯅꯤꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯣꯏꯖꯅꯤꯡ ꯍꯥꯏꯕ ꯅꯠꯇꯦ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯄꯤ ꯇꯥꯔꯛꯀꯗꯧꯔꯦ ꯃꯈꯣꯜ ꯊꯛ ꯊꯛ ꯅꯤꯛꯅ ꯍꯧꯔꯛꯂꯕꯅꯤ ꯄꯥꯈꯠꯄ ꯐꯥꯎꯕ ꯐꯠꯇ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯩꯅꯥꯒꯤ ꯐꯤꯚꯝ ꯑꯗꯨꯛ ꯂꯨꯔꯝꯕꯗꯨꯗ ꯄꯨꯝꯅꯃꯛ ꯏꯐꯛ ꯐꯛꯆꯤꯟꯈ꯭ꯔꯦ ꯗꯣꯛꯇꯔꯅ ꯐꯨꯜ ꯇꯦꯁ ꯇꯧꯗꯨꯅ ꯌꯦꯡꯂꯦ ꯃꯥꯒꯤ ꯀꯟꯗꯤꯁꯟꯁꯤ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯃꯤ ꯋꯥꯠꯍꯟꯕꯤꯒꯅꯨ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯀꯞꯍꯟꯕꯤꯒꯅꯨ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯍꯟꯕꯤꯒꯅꯨ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯀꯩꯁꯨ ꯇꯧꯗꯕ ꯑꯣꯏꯁꯅꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯋꯥꯐꯝ ꯑꯇꯦꯟꯕꯗꯨꯗ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯗꯣꯛꯇꯔꯗꯣ ꯔꯤꯁꯤꯗꯤ ꯑꯉꯥꯎꯕ ꯑꯣꯏꯒꯗꯧꯔꯤ ꯄꯥꯎ ꯑꯁꯤ ꯈꯛꯇꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯁꯤ ꯑꯣꯏꯔꯤꯕ ꯔꯤꯁꯤꯅ ꯀꯩꯒꯨꯝꯕ ꯂꯩꯅꯥꯒ ꯀꯥꯏꯅꯈ꯭ꯔꯕꯗꯤ ꯀꯔꯤ ꯐꯤꯚꯝꯗ ꯍꯤꯡꯍꯧꯕ ꯃꯄꯤꯗꯣ ꯇꯥꯔꯛꯇꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯔꯤꯁꯤ ꯈꯪꯆꯦꯟ ꯆꯦꯟꯊꯔꯛꯂꯦ ꯋꯥꯜꯗꯨꯗ ꯉꯥꯊꯔꯒ ꯃꯄꯤꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯇꯩꯊꯣꯛꯏ ꯁꯣꯔꯁꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯒꯤ ꯕꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗ ꯔꯤꯁꯤ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯎꯠꯅꯤꯡꯗꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯈ꯭ꯔꯒ ꯀꯩꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛ ꯃꯛꯁꯤꯟ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇ ꯂꯩꯔꯝꯃꯤ ꯂꯩꯅꯥꯗꯣ ꯍꯥꯟꯅꯒꯨꯝ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯀꯥ ꯂꯥꯝꯂꯝꯗꯦ ꯁꯛꯐꯝꯗꯨꯇꯪ ꯎꯕꯗ ꯔꯤꯁꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯅꯤ ꯂꯩꯅꯥꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯃꯁꯥꯁꯦ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯣꯠꯁꯤꯜꯂꯤ ꯔꯤꯁꯤꯒꯤ ꯃꯥꯡꯗ ꯔꯤꯁꯤ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯂꯩꯅꯥꯕꯨ ꯀꯧꯏ ꯕꯦꯝ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯀꯣꯛ ꯈꯖꯤꯛ ꯉꯥꯎꯕꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯁꯥꯔ ꯌꯨꯝꯗ ꯍꯜꯂꯁꯤꯕ ꯑꯩ ꯁꯤꯗ ꯂꯩꯕꯁꯦ ꯁꯣꯔ ꯌꯥꯝꯅ ꯐꯨꯜꯂꯤ ꯍꯜꯂꯅꯤ ꯄꯥꯎꯈꯨꯝꯗꯨ ꯁꯥꯡꯅ ꯄꯤꯕ ꯉꯝꯈꯤꯗꯕꯅꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯂꯩꯅꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯈꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯂꯩꯅꯥꯗꯣ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯔꯤꯁꯤꯕꯨ ꯌꯦꯡꯂꯛꯏ ꯑꯩꯅ ꯀꯣꯛ ꯈꯖꯤꯛ ꯉꯥꯎꯕꯒꯤꯁꯨ ꯑꯁꯨꯝꯅ ꯃꯄꯤ ꯁꯨꯝ ꯇꯥꯒꯗꯕꯒꯤ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁꯤꯗꯒꯤꯗꯤ ꯑꯩ ꯅꯅꯥꯛꯇ ꯂꯩꯔꯗꯣꯏꯁꯤꯗꯤ ꯈꯖꯤꯛꯇꯪ ꯅꯥꯕꯗ ꯀꯞꯂꯕꯁꯤꯅꯗꯤ ꯑꯩꯅꯒ ꯅꯅꯥꯛꯇꯒꯤ ꯈꯪꯂꯥꯞ ꯂꯥꯞꯊꯣꯛꯈ꯭ꯔꯗꯤ
वादो मखा ताब नंखिदे लेनादो ऋषिना मचिन मेंसनख्रे पंदुना लैरंबा मपीसु वहैदुदा खंगचिन चिंथरखी ऋषि मागी मिटपानदगी येंगना खंजल ओनबा मखै हाइरई बेम हाइगनो नंग मुतुगी वादो हाइगनो नंग नावे आरुई नंग कैसु तौरी ददा आई फमगे हिप्पसे वाबगम तौई हाइबदुमक तौई ऋषि लेनाबो हगतपिरगा फमल्ली इरेन जना हेक फमथबगा ऋषिगी मथानुंगदा चंगसिलक्तुना चेजेट कोनसिलई मदुतदा लेनासो मपी सिंथरगले अदोबो मागी मिलु पिरांगदो ऋषिदा उहनखिदे उदनबनी मान मथानुंगदुदा चंगसिनख्रिबा ताहौवी डॉक्टर ना हाइखिबा खुदिंग लेनासो ताहौवी मा खंगी मचेना फाजिलगा थंबिखिबा मतमदुदा मसा खंगदा करिनो खंगदबा पोसक अमा चानबदा हापतुना चाख्रे हाइबा लेना खंगले अदुबो वाफमदो ऋषिदा हाइखिदे मपी तारकलगनी खंगलबदा ऋषि उख्रनी खन्ना कैसु तौदबा सादुना लेना ऋषिबु चेचेट कोनसनखिबनी अदुबो मादी तुमिन मपी तारकले सोलई मपुकनिंगदा सो लोटना ददा नंगसे याम नुंसी असुक नुंसीबा नंगबो अहिनासु थादोक्तुना चनिंगदे अदुबो आई खंगी ननाक्ता आई कुइना लैरोय हाइबा आई खंगी नंग याम कपगनी हाइबसु आई खंगी आई लेट्रबदे नंगसे वाहौरनिको तुमिन मथानुंगदा चंगसिलक्तुना वांगांगदा लैखिबदुदा ऋषि कौरई बेम कइदौरगे नंग कइदौरगे अइबो कैसु तौदेना आई कैसु तौदे असुमना ननाक्ता नकना फमदुना नथानुंगदा तुमिन्ना मिट उशिलगा लैबसे अइदि याम नुंगाई अइना तोइना हाइबदुनी फोंग फोंग साबा हक्चांग सिगी मनिलना अइगी हक्चांगदा थेंगलकपसे अइगी सोरसी नी ताना होनबा ngамmi हाइना सर कौगनो अदुगी मिंगदो कौगनो अइना करी हाय लेना नोई काउथो ए हेक्ता अदोददा नंगसे अइना याम नुंसी नुंसीना हाइबा वहाई ओइदुनसो मेकअप अदुददी लेनागी अदोक नुंसीबा वहाई सिंगदो ताबदा ऋषि लोटना कप्पी मथानुंगदा थमना थमना मपी लेपता सिंथरखी वा मखा ताबा ngamkhide नुपादो असुम तुमिन लैशिनखिबदुदा लेनाना अमुकसो कौरई ददा अहिना कौरिसे ताब्रो हाइबा वा अमा हाइगे तुमिन सुम लैरदि कैदौरगे कौरिसे ताब्रो हाउने ताई हायो अइगी वेमना हाइनिंगबा खुदिंग लोइना हायो नंगना हाइबा वा तानबा नंगी ददा आई लैरिसिदि नंगना हाइबा वा खक तानिंगी हायो अइ अदुम तागे लेना तपना अइसे मपोक फबिनी हाइगेको ददा वाबा याबसु वारकले चैना कया सुखांगकले अदुबो अतेन मिकअप खरा खक ओइरबसु असुक नुंसीबा नंगी ननाक्सिदा अइसे थंबिदुना मिनुंसी मयामना योमसनबिबा अइबु लुना तौबिबा अइसे लाइबक याम फाद्रा अइसे ददागा थेंगलदना सिरमलबदे मपोकसे यामने फेलहौरोय अदुबु हौजिकते अइ पेंदबा अमत्ता लैत्रे ननाक्ता असुमना लैदुना अइगी अरोइबा मिट उइसिनजखिगेको नंग इनाक्ता लेंदना लैयुको ददा कइनो नंग हाइदुबो नंग कैसु तौदे डॉक्टरना हाइरंबा वादो नंग ताहौब्रा बेम हा नंग नंगांगिसे कइनो डॉक्टरना कई हाइरिबा अइंदी तासु तादना बेम नंग ngasi उतलिबना तौसे कइनो अइबु लकनरिब्रा असुमना तौगनो असुमना वा हाइगनो लनसाबा हाइबा थौना लैबा तमथीबा नुपा अमनबो असुम कपलिसिदि कइगिनो अइ कैसु तौदे हाइरगा अंदो डॉक्टरना करी हाइनोबा
ꯀꯩꯁꯨ ꯍꯥꯏꯗꯦ ꯅꯥꯕ ꯊꯨꯅ ꯐꯔꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯄꯤꯌꯨꯀꯣ ꯑꯗꯨꯅꯅꯦ ꯊꯨꯅ ꯅꯥꯕ ꯐꯔꯣ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯛꯏ ꯂꯩꯅꯥ ꯃꯃꯤꯠ ꯎꯏꯔꯨꯝ ꯏꯔꯨꯝ ꯇꯧꯔꯛꯂꯦ ꯗꯗꯥ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯊꯒꯦ ꯐꯝꯕꯁꯤ ꯋꯥꯔꯦ ꯍꯤꯞꯊꯍꯜꯂꯤ ꯂꯩꯅꯥꯕꯨ ꯏꯔꯦꯟꯖꯅ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯔꯤꯁꯤꯒꯤ ꯈꯨꯗꯥꯡꯗꯣ ꯆꯤꯛꯅ ꯐꯥꯖꯤꯜꯂꯒ ꯄꯥꯏꯁꯤꯜꯂꯛꯏ ꯔꯤꯁꯤ ꯐꯝꯊꯩ ꯃꯅꯥꯛꯇ ꯀꯩꯗꯧꯔꯦ ꯈꯨꯠꯁꯦ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤꯕꯗꯤ ꯑꯩꯕꯨꯁꯨ ꯃꯤꯅ ꯐꯥꯕ ꯂꯥꯛꯂꯕꯒꯨꯝ ꯄꯥꯈꯠꯂꯤꯕꯔꯥ ꯑꯩ ꯆꯠꯂꯣꯏ ꯂꯩꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯄꯥꯟ ꯊꯣꯡꯗ ꯅꯣꯛꯐꯦꯠꯇ ꯇꯧꯖꯕ ꯃꯃꯣꯟ ꯅꯣꯛꯅꯕ ꯇꯧꯔꯤꯕꯗꯣ ꯔꯤꯁꯤꯅ ꯎꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯣꯠꯁꯤꯜꯂꯤ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯃꯄꯨꯛꯅꯤꯡꯁꯨ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯂꯩꯅꯥ ꯈꯨꯗꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯋꯥꯔꯦ ꯆꯣꯛꯊꯔꯦ ꯃꯁꯥꯗꯣ ꯋꯥ ꯉꯥꯏꯍꯥꯛ ꯉꯥꯡꯂꯨꯕꯒ ꯍꯦꯟꯅ ꯁꯣꯟꯊꯕꯒꯨꯝ ꯄꯣꯊꯥꯅꯤꯡꯂꯛꯂꯕꯅꯤ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯔꯤꯁꯤ ꯌꯦꯡꯂꯒ ꯂꯩꯊꯣꯛꯏ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯁꯣꯟꯖꯩ ꯃꯗꯣꯝ ꯌꯦꯡꯅ ꯌꯦꯡꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯤꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯎꯈ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯕꯦꯝ ꯌꯥꯔꯣꯏ ꯎꯔꯤꯕ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯁꯦ ꯃꯤꯠꯃꯥꯡꯁꯤꯗꯒꯤ ꯃꯥꯡꯈꯤꯕ ꯌꯥꯔꯣꯏ ꯑꯩꯅ ꯊꯤꯡꯒꯅꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯨꯒ ꯔꯤꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯦ ꯂꯩꯅꯥꯒꯤ ꯈꯟꯕꯗ ꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯇꯧꯐꯝ ꯈꯪꯖꯗꯦ ꯇꯨꯝꯊꯈ꯭ꯔꯕ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯔꯤꯁꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯄꯥꯎ ꯑꯗꯨ ꯂꯣꯏꯅ ꯇꯥꯟꯅꯔꯦ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯥ ꯊꯤꯅꯩ ꯄꯥꯈꯠꯅꯩ ꯈꯨꯗꯛꯇ ꯆꯦꯜꯂꯛꯏ ꯂꯨꯔꯦꯝꯕꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕꯣꯍꯜ ꯒ꯭ꯔꯦꯁꯤꯁꯨ ꯌꯥꯎꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅꯇ ꯂꯥꯛꯂꯕꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯒꯤꯗꯃꯛ ꯋꯥꯔꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯕ ꯒ꯭ꯔꯦꯁꯤ ꯑꯃꯗꯤ ꯂꯨꯔꯦꯝꯕꯤꯅꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅꯇ ꯂꯩꯖꯕ ꯗꯅꯤꯜꯁꯨ ꯂꯥꯛꯏ ꯃꯊꯧ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯏ ꯂꯣꯏꯅ ꯃꯐꯝꯗꯨꯗ ꯃꯈꯣꯏꯅ ꯊꯨꯡꯂꯕꯗ ꯂꯩꯅꯥꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯔꯤꯁꯤꯅ ꯎꯡꯂꯒ ꯐꯝꯂꯤ ꯃꯌꯥꯝꯗꯣ ꯎꯕꯗ ꯔꯤꯁꯤ ꯍꯧꯒꯠꯂꯛꯏ ꯇꯞꯅ ꯏꯕꯣꯍꯜꯅ ꯀꯝꯗꯧꯔꯦ ꯍꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤ ꯔꯤꯁꯤꯅ ꯍꯧꯖꯤꯛꯀꯤꯗꯤ ꯄꯣꯊꯥꯍꯜꯂꯣ ꯍꯥꯏ ꯌꯨꯝꯗ ꯄꯨꯊꯗꯨꯅ ꯃꯥꯕꯨ ꯅꯉꯥꯏꯅ ꯊꯝꯕꯤꯌꯨꯁꯨ ꯍꯥꯏ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯕꯦꯝꯁꯦ ꯗꯣꯛꯇꯔꯅ ꯐꯤꯕꯝ ꯌꯥꯝ ꯂꯨꯔꯦ ꯍꯥꯏ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅꯩ ꯂꯨꯔꯦꯝꯕꯤ ꯆꯪꯁꯤꯜꯂꯛꯏ ꯁꯔ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯂꯩꯅꯥ ꯀꯩꯗꯧꯔꯒꯦ ꯄꯣꯏꯖꯅꯤꯡ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯒ ꯔꯤꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯄꯤ ꯇꯩꯊꯣꯛꯏ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗꯦ ꯅꯨꯄꯥꯅ ꯇꯒꯨꯝ ꯀꯞꯂꯕꯅꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯃꯄꯤ ꯇꯥꯔꯣꯏꯗꯕ ꯀꯅꯥꯅꯣ ꯔꯤꯄꯣꯔꯠꯁꯤꯡꯗꯨ ꯌꯦꯡꯍꯜꯂꯤ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯂꯩꯅꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯅ ꯁꯣꯛꯂꯦ ꯍꯥꯏꯕ ꯏꯕꯣꯍꯜꯅ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯗꯀꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯇꯝꯂꯝꯗ꯭ꯔꯕꯣꯏꯔꯦ ꯃꯔꯥꯡ ꯂꯥꯡꯂꯤꯉꯩ ꯂꯩꯅꯥ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯎꯏ ꯇꯞꯅ ꯀꯧꯔꯛꯏ ꯕꯕꯥ ꯂꯨꯔꯦꯝꯕꯤ ꯇꯥꯔ ꯃꯥꯜꯂꯤ ꯆꯪꯁꯤꯜꯂꯛꯏ ꯐꯤꯡꯅ ꯂꯩꯅꯥ ꯒ꯭ꯔꯦꯁꯤ ꯅꯪ ꯅꯥꯕ ꯐꯔꯕ꯭ꯔꯥ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯀꯣꯛ ꯈꯖꯤꯛ ꯉꯥꯎꯕꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯐꯥꯒꯤꯗ ꯇꯧꯒꯟꯕꯤ ꯒ꯭ꯔꯦꯁꯤ ꯉꯁꯤꯗꯤ ꯐꯥꯒꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯂꯩꯅꯥꯒꯤ ꯏꯃꯛ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯄꯤ ꯍꯥꯟꯅ ꯇꯥꯔꯛꯏ ꯑꯩꯁꯨ ꯅꯥꯕ ꯐꯔꯦ ꯅꯪꯁꯨ ꯅꯥꯔꯅꯨ ꯍꯥꯟꯅꯒꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯕꯛ ꯍꯧꯔꯁꯤ ꯑꯩꯅ ꯅꯥꯕ ꯐꯔꯛꯄꯒ ꯅꯪ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯧꯒꯠꯂꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯛꯇꯕ ꯂꯩꯅꯥꯅ ꯅꯪ ꯇꯉꯥꯏꯔꯦ ꯂꯥꯛꯇꯕ ꯅꯪꯅ ꯀꯨꯏꯅ ꯅꯥꯖꯔꯒ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯊꯕꯛ ꯆꯠꯄ ꯍꯧꯔꯦꯅ ꯂꯩꯅꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯃꯌꯥꯝꯗ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯗꯨꯗ ꯍꯥꯏꯔꯛꯏ ꯂꯩꯅꯥꯅ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯑꯁꯨꯝ ꯀꯞꯂꯤꯁꯤꯕꯣ ꯀꯞꯀꯅꯨꯕ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯔꯗꯤ
ꯑꯩꯅ ꯈꯣꯏꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏꯌꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤꯅꯗꯤ ꯅꯈꯣꯏꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯊꯝꯕꯤꯔꯝꯗ꯭ꯔ ꯃꯥꯜꯂꯦ ꯂꯩꯅꯥ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯑꯩꯁꯦ ꯃꯄꯣꯛ ꯌꯥꯝꯅ ꯐꯕꯤꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯩꯒꯤꯗꯃꯛ ꯑꯁꯤ ꯌꯧꯅ ꯋꯥꯖꯕ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯈꯣꯏꯁꯦ ꯊꯥꯗꯣꯛꯂꯒ ꯑꯩꯅ ꯃꯇꯝ ꯆꯥꯗꯅ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯤꯡꯉꯝꯂꯔꯣꯏ ꯂꯩꯅꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯗꯣꯛꯇꯔꯅ ꯐꯅꯕ ꯁꯣꯏꯗꯅ ꯌꯦꯡꯒꯅꯤꯌꯦ ꯊꯦꯝꯖꯤꯜꯂꯤꯕ ꯍꯥꯏꯗꯨꯅꯤ ꯈꯪꯉꯤ ꯃꯈꯣꯏꯁꯨ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤꯅꯤ ꯍꯥꯏꯕ ꯀꯞꯇꯕ ꯂꯩꯇ꯭ꯔꯦ ꯃꯐꯝꯗꯨꯗ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯀꯧꯔꯛꯏ ꯕꯕꯥ ꯑꯩ ꯌꯨꯝꯗ ꯄꯣꯊꯥꯅꯤꯡꯉꯤ ꯁꯔꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯗꯣꯛꯇꯔꯅꯁꯨ ꯌꯨꯝꯗ ꯄꯣꯊꯥꯔꯣꯏ ꯍꯥꯏꯕꯗꯥꯏ ꯌꯨꯝꯗ ꯆꯠꯁꯤ ꯑꯩ ꯁꯤꯗ ꯂꯩꯔꯒꯅ ꯏꯁꯥꯁꯦ ꯋꯥꯕ ꯍꯦꯜꯂꯤ ꯆꯠꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯉꯁꯥꯏꯗꯒꯤ ꯇꯨꯡꯗ ꯂꯩꯔꯝꯕ ꯔꯤꯁꯤ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯃꯥꯏꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ ꯀꯞꯅ ꯀꯞꯅ ꯕꯕꯥ ꯚꯤꯝꯁꯤꯅ ꯆꯥꯒꯤ ꯅꯥꯛꯇ ꯊꯝꯖꯒꯦ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯤꯡꯕꯤꯒꯅꯨ ꯃꯥꯕꯨ ꯏꯅꯥꯛꯇ ꯊꯝꯖꯒꯦ ꯃꯁꯤ ꯃꯇꯪꯗꯤ ꯕꯕꯥꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯅꯆꯥꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯚꯤꯝꯁꯦ ꯑꯩ ꯏꯅꯥꯛꯇ ꯂꯩꯍꯟꯕꯤꯌꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯂꯤ ꯃꯁꯥꯅ ꯀꯥ ꯍꯦꯟꯅ ꯁꯣꯟꯗꯨꯅ ꯑꯔꯨꯕ ꯑꯅꯥꯕ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕꯤ ꯂꯩꯅꯥꯕꯨ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯗꯨꯅ ꯔꯤꯁꯤ ꯃꯇꯧꯗꯨꯗ ꯀꯅꯥꯅꯣ ꯅꯨꯡꯁꯤꯔꯣꯏꯗꯕ ꯀꯞꯂꯣꯏꯗꯕ ꯂꯩꯅꯥ ꯌꯦꯡꯕ ꯉꯝꯗꯦ ꯔꯤꯁꯤꯒꯤ ꯃꯇꯧꯁꯦ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯅꯤꯡꯗꯦ ꯃꯤꯀꯨꯞꯁꯤꯗ ꯍꯧꯒꯠꯇꯨꯅ ꯔꯤꯁꯤꯕꯨ ꯊꯦꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯥ ꯉꯝꯗꯦ ꯏꯕꯣꯍꯜ ꯔꯤꯁꯤꯕꯨ ꯍꯧꯒꯠꯄꯤ ꯍꯧꯒꯠꯂꯣ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯁꯣꯟꯊꯔꯤꯕꯅꯣ ꯏꯆꯥ ꯂꯩꯅꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯆꯥꯅ ꯃꯁꯥ ꯀꯟꯕꯒ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯏꯄꯥꯅ ꯌꯥꯏ ꯊꯝꯃꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯕꯕꯨ ꯀꯅꯥꯅ ꯊꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯦꯝꯂꯤꯕ ꯍꯥꯏꯗꯨꯅꯤ ꯏꯕꯣꯍꯜ ꯔꯤꯁꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯅꯒꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯃꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯄꯤ ꯁꯤꯟꯊꯩ ꯃꯄꯥ ꯃꯥꯁꯨ ꯂꯩꯅꯥꯒꯤ ꯃꯃꯥꯡꯗ ꯊꯃꯣꯏ ꯀꯟꯕ ꯁꯥꯕꯗ ꯃꯄꯥ ꯃꯥꯁꯨ ꯋꯥꯔꯦ ꯁꯤꯟꯊꯔꯤꯕ ꯃꯄꯤ ꯑꯗꯨ ꯎꯗꯅꯕ ꯍꯣꯠꯅꯕꯗ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯔꯤꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯌꯥꯔꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯤꯕꯅꯤ ꯀꯣꯟꯁꯤꯟꯗꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯂꯤꯕꯗꯣ ꯑꯗꯨꯒ ꯏꯕꯣꯍꯜ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯆꯥꯅꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯔꯤꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤꯗꯒꯤꯁꯨ ꯍꯦꯜꯂꯣꯏ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥꯕꯨ ꯌꯨꯝꯗ ꯄꯨꯊꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯔꯤꯁꯤꯅ ꯍꯥꯏꯖꯕ ꯋꯥꯗ ꯃꯄꯥ ꯃꯥꯅ ꯊꯤꯡꯕ ꯉꯝꯈꯤꯗꯦ ꯁꯃꯥꯖꯀꯤ ꯌꯦꯡꯂꯨꯗ꯭ꯔꯦ ꯂꯨꯍꯣꯡꯗꯨꯅ ꯂꯧꯗ꯭ꯔꯕꯁꯨ ꯔꯤꯁꯤ ꯂꯩꯅꯥꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯅꯥꯛꯇ ꯐꯣꯡꯅ ꯊꯝꯈ꯭ꯔꯦ ꯍꯥꯟꯅꯅ ꯂꯣꯠꯅ ꯂꯩꯅꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯐꯣꯡꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯃꯌꯥꯝ ꯈꯪꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯂꯨꯍꯣꯡꯗꯨꯅ ꯄꯨꯁꯤꯟꯈꯤꯗꯦ ꯁꯃꯥꯖꯅ ꯋꯥ ꯉꯥꯡꯒꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯔꯤꯁꯤꯅ ꯌꯥꯔꯦ ꯂꯩꯅꯥꯒꯤꯗꯃꯛ ꯔꯤꯁꯤꯅ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯃꯥꯌꯣꯛꯅꯔꯤ ꯂꯥꯌꯦꯡꯉꯤ ꯍꯤꯗꯥꯛ ꯊꯥꯔꯤ ꯑꯗꯨꯕꯨ ꯂꯩꯅꯥꯒꯤ ꯐꯤꯕꯝꯗꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯤ ꯃꯅꯥꯛꯇ ꯂꯦꯡꯗ ꯊꯝꯗꯨꯅ ꯔꯤꯁꯤ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯄꯨꯝꯕ ꯍꯦꯟꯗꯣꯛꯅ ꯎꯠꯂꯒ ꯂꯩꯅꯥꯕꯨ ꯂꯣꯏꯅꯕꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯐꯒꯠꯂꯛꯄ ꯀꯧꯕ ꯂꯩꯇꯦ ꯑꯌꯨꯛꯅꯤ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯆꯥꯅꯕ ꯌꯥꯅꯕ ꯀꯩꯅꯣ ꯁꯦꯝꯕꯤꯔꯤ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯅꯥ ꯍꯧꯒꯠꯂꯛꯇꯨꯅ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯃꯈꯨꯠꯇꯁꯨ ꯏꯟꯖꯦꯛꯁꯟ ꯇ꯭ꯌꯨꯕ ꯂꯩꯔꯤꯕꯅꯤ ꯔꯤꯁꯤꯒꯤ ꯃꯇꯧ ꯎꯕꯗ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯃꯔꯛꯇ ꯃꯃꯣꯟ ꯅꯣꯛꯏ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯔꯤꯁꯤꯕꯨ ꯇꯨꯡꯗꯒꯤ ꯃꯈ꯭ꯋꯥꯡꯋꯥꯏꯗ ꯀꯣꯟꯁꯤꯜꯂꯨꯔꯦ ꯅꯨꯄꯥꯗꯨ ꯏꯉꯛꯉꯛꯏ ꯚꯦꯝ ꯀꯩꯒꯤꯅꯣ ꯍꯧꯒꯠꯂꯛꯏꯗꯤ ꯗꯣꯛꯇꯔꯅ ꯆꯠꯀꯅꯨ ꯍꯥꯏꯔꯒ
वागनी फमुंग सुन लेरंब याद्रो नंगबो तोस मैंने थादोपगी मनम सिदा ऐसे इथन्न फमुंगदुदा हिबलगा लैबा ngamdraba aibu tos akaba se pisa tawribra akaba de aidi chaningde rishino ikhaze aibu lagnari bani ne nangi se aibu ngawbro akaba bo sok nushiba nangonda kedona bizaruni sidine soibadagi mai henjin kibani leina nokche khazik tang asumna mamon nok handuna adumak thambi bani rishina adubu haksang manungna phibam lorabada mai thongda minok tamningba pharaktaba matang si yaudaba natte dada haune wabra warame fakre energy booster hama lona laglaga tungdagi nushina konsilakladabo kanana waba ngamdawrino loina bu pungin inni aiso ithanta ka manungda makeup ama phana lainingde asumna nanakta adum lainingi dada nangi khonjal tadabase ai yamna wai hakchangi anaba maraksida nangna ngayak tang lapthokna laikhibada ai se anaba henjilla wainingi dada nanga lapna khradi ai si yam wagani makeup to ai di pamde yaurakani khanbadaso ai yamna wai हाइरिबदो ताना ताना ऋषि मपी इरा अमुक सुचेलकले उरई सोन सोलब मखुत्तुना माबु चिना कोनसलकलिबदुसो खुत्तो लौथोकलदुना ऋषि ममाय लेसिलकले अवाब वाखल खल्लगने अइना उनिंगदे हाइबा नंगी पीसा ताहनगनो नंगना नोकपु उरगा ददाना पेंजबनी असिगुमा वासो हाइगनो बेम अइबदी कपकनो पी ताहनगनो हाइना हाइना ददागी मिट पांदुदा panduna lairiba piduna kaigino sisu nangi maramgini leina ison sanjillaba makhut machaduna rishigi mapido taithopirei kapchet paside ada ai kher chaningi kher rishi noi chaw tha uyadabani pisana bhona bada yamna wazai machin makna chage hairakli bada tahabada momon noi ai semge hauna semge leina hama kok nomi aina thaina office ta sir da pisa kibada adumaina hauna pisa dawni ko hoine haumanna na aisa hospital yongna bado thawai ta na nok thor ai handa mukti leina do sitha nokle matau do uraga rishina mathamoi penjai asumna magi bemna nok pase ujaning mani matam pumbada amadi kuina sangna adobu nongdamba manadi kari tamliba nokliba minok to yengna rishisu matung illaga nokhi nokminaki pina nokminaki mikup adomadi maduna roiba minok suni hausin kre matam khara amu nungthilni leina hipli rishina doctor ga call da wari sari leina gi phibam hangli ngasidi magi masado kamdowe rishina doctor yamna sonjile ngarang da gi hena sonjile mamit ushilaga tumduna tale lansu chade doctor ayam pakhale masi magi anaba mana oiriba phibam dunani matam chani hidak bizabiyu aduga light oiba jinjak bizabiyu adu doctor magi makhut masasi yam ka hena ingi wet su yam nanthai masi magi anaba sida normal oibra doctor dong hak tumin lei masi aphaba khudam dina terishi magi organ sing tapna sokchin bi helaklini mabu nungaina thambiyu nungaiba wari sabiyu nungshina loinabiyu masina mana chariba hidak adudagi hena phaba magi hidak oiragani rishi mami chazet ushili awabado khangzinbani doctor upayam tangdi thibiyuba magi anabase amukta di fanbiyu doctor da nungaizade rishi gi matau sida khumpam khangdama tuminna ngak leiki
ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯑꯉꯝꯕꯗꯤ ꯍꯣꯠꯅꯔꯕꯅꯤ. ꯁ꯭ꯂꯣ ꯄꯣꯏꯖꯟ ꯍꯥꯏꯕꯁꯦ ꯇꯞꯅ ꯇꯞꯅ ꯔꯤꯌꯦꯛꯁꯟ ꯂꯥꯛꯀꯅꯤ. ꯉꯟꯅ ꯈꯪꯍꯧꯗꯕꯒꯤꯁꯨ ꯑꯁꯣꯏꯕꯅꯤ. ꯔꯤꯁꯤ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯐꯔꯦ ꯗꯣꯛꯇꯔ, ꯑꯩ ꯊꯝꯂꯒꯦ. ꯍꯥꯏꯒꯗꯕ ꯋꯥ ꯂꯩꯇ꯭ꯔꯦ. ꯀꯣꯜ ꯀꯛꯈ꯭ꯔꯕ ꯃꯇꯨꯡ ꯎꯪꯗꯨꯅ ꯂꯩ ꯔꯤꯁꯤ. ꯇꯥꯟꯖꯥꯗꯨꯗ ꯒ꯭ꯔꯦꯁꯤꯒ ꯂꯣꯔꯦꯝꯕꯤꯒ ꯆꯪꯉꯛꯇꯨꯅ ꯀꯧꯔꯛꯏ. ꯁꯥꯔ. ꯕꯜꯀꯅꯤꯗ ꯂꯩꯕꯅꯤ ꯔꯤꯁꯤꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯅꯣꯏ ꯂꯥꯛꯏꯕ꯭ꯔꯥ? ꯍꯣꯏ ꯁꯥꯔ. ꯂꯩꯅꯥ, ꯇꯨꯝꯂꯤꯕ꯭ꯔꯣ ꯅꯪ? ꯔꯤꯁꯤꯁꯨ ꯆꯪꯂꯛꯏ. ꯂꯩꯅꯥꯁꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ. ꯂꯣꯔꯦꯝꯕꯤ, ꯒ꯭ꯔꯦꯁꯤ, ꯍꯧꯒꯠꯂꯨꯁꯦ, ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯁꯦ. ꯇꯨꯝꯂꯒ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯜꯂꯅꯤ. ꯔꯤꯁꯤꯅ, ꯅꯣꯏꯅꯤ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ. ꯑꯩꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯈꯪꯗꯦ. ꯇꯨꯝꯗꯨꯅꯇ ꯂꯩ. ꯋꯥꯔꯤ ꯁꯥꯔꯝꯃꯨ, ꯑꯩ ꯆꯥꯅꯕ ꯁꯦꯝꯕꯤꯔꯨꯒꯦ. ꯌꯥꯔꯦ ꯁꯥꯔ, ꯁꯦꯝꯂꯨꯔꯅꯨ. ꯒ꯭ꯔꯦꯁꯤꯅ, ꯀꯩꯅꯣ ꯌꯥꯔꯣꯏ, ꯑꯩꯗꯤ ꯆꯥꯛ ꯃꯌꯥꯝ ꯂꯥꯝꯃꯤ. ꯁꯥꯔ, ꯍꯥꯎꯅ ꯁꯦꯝꯕꯤꯔꯛꯑꯣ. ꯂꯣꯔꯦꯝꯕꯤꯅ, ꯍꯩꯃꯥ, ꯃꯁꯤꯗꯤ. ꯔꯤꯁꯤ ꯅꯣꯛꯏ. ꯂꯩꯅꯥꯁꯨ ꯈꯖꯤꯛꯇꯪ ꯅꯣꯛꯈꯤ. ꯃꯇꯧꯗꯨ ꯎꯍꯧꯔꯗꯨꯅ ꯔꯤꯁꯤꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯐꯝꯂꯝꯃꯨ. ꯒ꯭ꯔꯦꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯚꯤꯝꯁꯦ ꯅꯣꯛꯂꯛꯏ. ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩꯗꯧꯅꯤ. ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯊꯣꯛꯈ꯭ꯔꯦ. ꯒ꯭ꯔꯦꯁꯤꯅ, ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯅ ꯇꯧꯕꯤꯗꯀꯣ ꯁꯥꯔꯅ ꯅꯪꯁꯦ ꯂꯩꯅꯥ. ꯃꯤꯁ 107 ꯍꯥꯏꯕ ꯃꯤꯡꯒꯧꯗꯨꯁꯨ ꯍꯦꯛꯇ ꯃꯍꯨꯠ ꯁꯤꯟꯗꯣꯛꯈꯤ. ꯀꯨꯏꯔꯦ ꯁꯛ ꯏꯇꯥꯛ ꯇꯥꯈꯠꯂꯒ ꯀꯧꯕꯗꯣ ꯇꯥꯈꯤꯗꯕꯒ. ꯂꯣꯔꯦꯝꯕꯤꯅ, ꯅꯪꯁꯨ ꯀꯧꯍꯜꯂꯨꯗꯅ, ꯂꯨꯀꯥꯁꯅ ꯅꯨꯡꯁꯤꯕ ꯃꯤꯡꯒꯧ ꯑꯃ ꯌꯥꯝ ꯄꯥꯝꯂꯒꯅ. ꯂꯩꯅꯥ ꯇꯞꯅ, ꯒ꯭ꯔꯦꯁꯤ, ꯅꯪ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯑꯁ, ꯅꯣꯡꯃꯩ ꯃꯔꯨ ꯃꯆꯥ ꯑꯃꯅ ꯄꯥꯟꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯗꯣꯏꯅꯣ? ꯐꯥꯈ꯭ꯔꯦ ꯅꯍꯥꯟꯅ. ꯂꯩꯅꯥ ꯅꯣꯛꯏ ꯑꯃꯨꯛꯁꯨ. ꯅꯈꯣꯏꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ. ꯒ꯭ꯔꯦꯁꯤ, ꯅꯪꯒꯤ ꯐꯥꯒꯤꯗ ꯅꯣꯛꯄꯁꯦ ꯑꯩ ꯀꯨꯏꯅ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯂꯩꯅꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ? ꯑꯩꯒꯤ ꯑꯅꯥꯕꯁꯤꯕꯨ ꯊꯨꯅ ꯐꯕ ꯉꯝꯒꯗ꯭ꯔꯅꯦ? ꯂꯣꯔꯦꯝꯕꯤꯅ, ꯀꯩꯗꯧꯕꯩ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯒ꯭ꯔꯦꯁꯤꯅ ꯑꯃꯨꯛ, ꯅꯥꯕ ꯐꯔꯒꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛꯀ ꯇꯧꯃꯤꯟꯅꯈꯤꯗꯣꯏꯅꯤ. ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ, ꯑꯗꯨꯅ ꯍꯦꯟꯅ ꯅꯁꯥ ꯁꯣꯛꯀꯅꯤꯕ. ꯂꯩꯅꯥ ꯋꯥꯔꯤꯗꯣ ꯑꯃꯔꯣꯝꯗ ꯄꯨꯊꯣꯔꯛꯏ. ꯂꯣꯔꯦꯝꯕꯤ, ꯕꯕꯥꯗꯣ ꯃꯊꯟꯇ ꯂꯩꯔꯝꯂꯅꯤ. ꯀꯨꯏꯅꯁꯨ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯦ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯞꯅꯔꯦꯀꯣ. ꯑꯗꯨꯝꯕ ꯈꯟꯒꯅꯨꯁꯦ ꯑꯝꯇ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯦ. ꯐꯤꯕꯝꯁꯤꯗ ꯑꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ. ꯑꯗꯣ ꯂꯣꯔꯦꯝꯕꯤ, ꯄꯤꯁꯛ ꯄꯤꯛꯅ ꯂꯥꯞꯅꯗꯨꯅ ꯂꯩꯔꯛꯂꯕ ꯑꯩꯅꯤ. ꯀꯨꯏꯗ꯭ꯔꯤ ꯕꯕꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯂꯩꯔꯝꯕ ꯃꯇꯝꯗꯣ ꯏꯇꯦꯟ ꯇꯦꯟꯕ ꯃꯇꯝꯅꯤ. ꯑꯗꯨꯕꯨ ꯑꯇꯦꯟꯕ ꯃꯇꯝꯗꯨꯗ ꯕꯕꯥꯗꯒꯤ ꯐꯪꯈꯤꯕ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯑꯩꯅ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯝꯖꯤꯟꯈ꯭ꯔꯦ. ꯑꯩꯅ ꯍꯥꯟꯅ ꯁꯪꯁꯥꯔꯁꯦ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯂꯣꯔꯦꯝꯕꯤ, ꯅꯪ ꯕꯕꯥꯕꯨ ꯊꯦꯝꯖꯤꯜꯂꯨꯀꯣ. ꯅꯈꯣꯏꯒꯤ ꯅꯅꯥꯛꯇꯒꯤ ꯑꯩꯅ ꯂꯥꯛꯈ꯭ꯔꯕꯁꯨ ꯅꯈꯣꯏꯅ ꯄꯤꯕꯤꯕ ꯃꯤꯅꯨꯡꯁꯤꯁꯤꯗꯤ ꯑꯩ ꯀꯥꯎꯔꯣꯏ. ꯈꯪꯍꯧꯗ ꯒ꯭ꯔꯦꯁꯤ ꯂꯣꯔꯦꯝꯕꯤ ꯂꯩꯅꯥꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯊꯣꯔꯛꯂꯦ. ꯂꯩꯅꯥ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ? ꯀꯩꯗꯧꯕꯒꯤ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯂꯒ ꯆꯠꯇꯣꯏꯅꯣ? ꯌꯥꯔꯣꯏ, ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ. ꯂꯩꯅꯥ ꯅꯣꯛꯏ ꯃꯇꯥꯡ ꯏꯆꯥ ꯆꯥꯗ. ꯑꯉꯥꯎꯕꯤ ꯑꯅꯤꯁꯤꯗꯤ, ꯀꯞꯀꯅꯨ, ꯁꯣꯔ ꯐꯨꯜꯂꯦ, ꯀꯣꯜꯂꯤꯁꯦ ꯊꯥꯗꯣꯛꯎꯁꯦ. ꯒ꯭ꯔꯦꯁꯤꯅ, ꯅꯪꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯒꯅꯨ. ꯅꯪꯕꯨ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯗ꯭ꯔꯕ? ꯂꯩꯅꯥꯅ, ꯉꯝꯃꯣꯏ, ꯑꯩ ꯅꯈꯣꯏꯒ ꯂꯥꯞꯅꯅꯤꯡꯗꯦ. ꯑꯗꯨꯅ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ. ꯃꯇꯥꯡꯗꯨꯗ ꯔꯤꯁꯤ ꯑꯃꯨꯛ ꯆꯪꯉꯛꯂꯦ. ꯆꯥꯅꯕ ꯀꯩ ꯀꯩꯅꯣ ꯈꯔ ꯄꯨꯔꯗꯨꯅ, ꯁꯦ, ꯅꯈꯣꯏꯅꯤ ꯂꯥꯛꯂꯤꯀꯥꯟꯁꯤꯗꯅꯦ ꯈꯔ ꯄꯤꯖꯔꯝꯃꯣ. ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯃꯍꯩ ꯃꯔꯩꯅ ꯉꯝꯃꯤ. ꯑꯗꯨꯅ ꯃꯥꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯦꯠ ꯇꯧꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯗ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ. ꯒ꯭ꯔꯦꯁꯤ ꯅꯣꯛꯊꯣꯔꯛꯏ. ꯑꯣ, ꯁꯔꯁꯦ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯅꯗ꯭ꯔꯤꯉꯩ ꯂꯩꯅꯥꯅ ꯉꯝꯕ ꯍꯧꯔꯕꯣ? ꯔꯤꯁꯤꯅ, ꯉꯝꯕꯗꯣ ꯍꯥꯏꯒꯅꯨ, ꯃꯗꯨ ꯐꯖꯕ ꯂꯣꯟꯗꯥ ꯅꯠꯇꯦ ꯒ꯭ꯔꯦꯁꯤ. ꯑꯩꯗꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯅꯤ. ꯂꯣꯔꯦꯝꯕꯤ ꯅꯣꯛꯂꯒ,
ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯐꯕ ꯀꯥꯏꯗꯨꯅꯤꯅꯦ ꯁꯔꯅ ꯑꯣꯏꯔꯤꯁꯦ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ ꯂꯨꯔꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩꯅꯥ ꯇꯨꯃꯤꯟꯅ ꯂꯩ ꯃꯌꯥꯝꯅ ꯅꯣꯛꯄꯗꯨꯗ ꯃꯥ ꯌꯥꯎꯈꯤꯗꯦ ꯍꯔꯥꯎꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯣꯏꯗꯨꯅꯁꯨ ꯂꯩꯅꯥꯗꯗꯤ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯌꯦꯡꯈꯤ ꯄꯦꯟꯅ ꯌꯦꯡꯖꯈꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯑꯃꯒꯨꯝ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯈꯤ ꯅꯨꯃꯤꯠꯇꯣ ꯊꯥꯕꯜ ꯌꯥꯝꯅ ꯐꯩ ꯑꯇꯤꯌꯥꯗ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯏ ꯇꯥꯡꯅ ꯇꯥꯡꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯗꯨꯅ ꯇꯟꯗꯟ ꯈꯔꯁꯨ ꯑꯍꯥꯡꯕ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏ ꯉꯁꯤꯗꯤ ꯏꯪꯁꯨ ꯏꯪꯗꯦ ꯁꯥꯁꯨ ꯁꯥꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏ ꯑꯍꯤꯡꯒꯤ ꯃꯇꯝꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯇꯝꯗꯣ ꯃꯌꯥꯝ ꯄꯣꯊꯥꯅꯔꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯔꯤꯁꯤꯒ ꯂꯩꯅꯥꯒꯗꯤ ꯋꯥꯔꯤ ꯁꯥꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯟꯅꯩ ꯋꯥꯔꯤꯗꯣ ꯗꯗꯥ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ ꯔꯤꯁꯤ ꯍꯤꯞꯂꯤꯕ ꯂꯩꯅꯥꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯗ꯭ꯔꯤꯞ ꯌꯥꯜꯂꯤꯕ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯒ ꯂꯩꯔꯝꯕꯅꯤ ꯑꯩꯁꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯌꯨꯕ ꯃꯇꯝꯁꯦ ꯊꯦꯡꯂꯕ꯭ꯔꯥ ꯊꯦꯡꯗꯦ ꯊꯦꯡꯂꯕꯁꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯀꯗꯥꯏꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏꯌꯨ ꯑꯍꯤꯡ ꯑꯣꯏꯁꯅꯨ ꯅꯪꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯗꯗꯥꯅ ꯄꯨꯅꯤꯌꯦ ꯂꯩꯅꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯏ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯨ ꯍꯥꯏꯅ ꯏꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯑꯩ ꯃꯤꯠꯁꯦ ꯎꯏꯁꯤꯟꯗꯨꯅ ꯂꯩꯅꯤꯡꯗꯦ ꯃꯄꯥꯟꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯌꯨ ꯅꯪꯒꯤ ꯂꯦꯡꯁꯨꯝꯗ ꯉꯥꯊꯗꯨꯅ ꯑꯃꯝꯕ ꯁꯪꯁꯥꯔꯒꯤ ꯃꯁꯛꯇꯣ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛ ꯅꯣꯝꯂꯛꯏ ꯔꯤꯁꯤ ꯑꯊꯦꯡꯕꯗ ꯑꯅꯤꯗꯣ ꯃꯄꯥꯟ ꯊꯣꯔꯛꯂꯦ ꯕꯦꯜꯀꯅꯤꯗ ꯑꯅꯤꯗꯣ ꯐꯝꯃꯤꯟꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯂꯩꯅꯥꯒꯤꯗꯤ ꯃꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯈ꯭ꯔꯦ ꯔꯤꯁꯤꯒꯤ ꯃꯔꯦꯡ ꯁꯨꯝꯗ ꯉꯥꯊꯔꯒ ꯃꯥ ꯃꯃꯣꯟꯁꯨ ꯅꯣꯛꯏ ꯗ꯭ꯔꯤꯞꯁꯨ ꯌꯥꯜꯂꯤꯕꯅꯤ ꯂꯩꯅꯥ ꯗ꯭ꯔꯤꯞ ꯁ꯭ꯇꯦꯟꯗꯨꯁꯨ ꯅꯥꯀꯟꯗ ꯂꯩꯔꯤ ꯉꯁꯤꯗꯤ ꯇꯟꯗꯟꯁꯨ ꯄꯥꯏꯔꯝꯃꯤ ꯊꯋꯥꯟꯃꯤꯆꯥꯛꯅ ꯑꯔꯥꯞꯄ ꯑꯇꯤꯌꯥꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯕ ꯑꯗꯨꯒ ꯇꯟꯗꯟ ꯃꯥꯅ ꯂꯩꯃꯥꯏ ꯅꯛꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯊꯥꯁꯨ ꯐꯖꯩ ꯉꯁꯤꯗꯤ ꯃꯤꯠꯁꯦ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯗꯗꯥ ꯍꯥꯎꯅꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯈꯨꯝꯕ ꯍꯧꯅꯕ꯭ꯔꯥ ꯅꯨꯡꯁꯤꯃꯜꯂꯦ ꯗꯗꯥ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯅꯥꯛꯇ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯂꯩꯖꯕ ꯐꯪꯕꯁꯤꯗ ꯑꯩꯁꯦ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯍꯟꯕꯤꯗꯦꯀꯣ ꯅꯪꯅ ꯂꯩꯍꯟꯕꯤꯗꯦ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯁꯦ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯖꯒꯦ ꯑꯩꯒꯤꯗꯃꯛ ꯄꯣꯛꯂꯝꯃꯨꯀꯣ ꯑꯣꯏꯖꯧ ꯑꯩꯁꯦ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯖꯧ ꯅꯪꯒꯤ ꯑꯣꯏꯗꯅ ꯀꯅꯥꯒꯤ ꯑꯣꯏꯒꯅꯤ ꯑꯣꯏꯖꯒꯦ ꯅꯪꯁꯨ ꯗꯗꯥꯒꯤ ꯕꯦꯝ ꯑꯗꯨꯝ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯁꯨ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯍꯟꯒꯦ ꯅꯅꯤꯡ ꯊꯨꯡꯗꯕ ꯀꯔꯤ ꯂꯩꯒꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯅ ꯏꯅꯤꯡ ꯊꯨꯡꯗꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯅꯪꯒꯤ ꯄꯥꯝꯕꯣꯝꯁꯤꯗ ꯉꯥꯊꯗꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯂꯩꯅꯤꯡꯉꯤ ꯃꯤꯀꯨꯞ ꯑꯁꯤꯅꯁꯨ ꯂꯣꯏꯍꯟꯅꯤꯡꯗꯦ ꯑꯁꯨꯝꯅ ꯅꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯂꯣꯏꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯤꯒꯤ ꯂꯩꯇꯦꯡꯗꯤ ꯑꯩꯒꯤ ꯕꯦꯝꯅ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯄꯛꯆꯔꯣꯏ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕ ꯄꯛꯆꯔꯣꯏ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝꯁꯨ ꯅꯪꯅꯤ ꯕꯦꯝ ꯂꯩꯅꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯕ ꯍꯧꯔꯛꯂꯦ ꯔꯤꯁꯤ ꯂꯩꯅꯥꯗ ꯆꯦꯞꯂꯞ ꯌꯦꯡꯂꯛꯏ ꯌꯦꯡꯅ ꯌꯦꯡꯅ ꯃꯄꯤ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯃꯆꯤꯟꯕꯥꯜ ꯐꯥꯖꯤꯜꯂꯒ ꯈꯥꯡꯉꯤ ꯔꯤꯁꯤ ꯃꯈꯣꯜ ꯊꯣꯛꯍꯟꯗꯦ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯗꯨꯅ ꯂꯩꯅꯥ ꯇꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯗꯗꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯁꯦ ꯑꯩꯒꯤ ꯁꯣꯔꯁꯤꯅ
ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯣꯟꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯏꯅꯥꯛꯇ ꯑꯁꯨꯝ ꯂꯩꯕꯤꯌꯨ꯫ ꯔꯤꯁꯤ ꯃꯇꯣꯝ ꯇꯨꯃꯤꯟꯅ ꯈꯜꯂꯤ꯫ ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯣꯝꯊꯤꯟꯒꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯛꯀꯗꯕꯅꯤ꯫ ꯑꯩ ꯈꯪꯉꯤ ꯕꯦꯝ, ꯅꯪ ꯏꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯆꯤꯟꯁꯤꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯗꯨꯅ ꯅꯪꯕꯨ ꯈꯥꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯅꯪꯒꯤ ꯈꯨꯖꯤꯡ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯅꯪꯕꯨ ꯐꯥꯖꯤꯜꯂꯒ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯩ ꯈꯪꯉꯤ ꯕꯦꯝ꯫ ꯔꯤꯁꯤꯒꯤ ꯅꯤꯡꯁꯨꯝꯅ ꯉꯥꯊꯗꯨꯅ ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯃꯤꯠꯇꯨꯗꯒꯤ ꯄꯤ ꯆꯦꯟꯊꯗꯨꯅ ꯊꯃꯣꯏꯗ ꯇꯞꯅ ꯁꯣꯟꯈꯤ꯫ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯕꯁꯨ, ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯩꯅ ꯇꯦꯜꯂꯁꯨ, ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯑꯩꯕꯨꯗꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯨꯗꯤꯡꯗꯤ ꯅꯪꯅ ꯈꯪꯍꯟꯕꯤꯔꯦ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡ ꯑꯩꯁꯦ ꯂꯩꯅꯧ ꯃꯥꯡꯈ꯭ꯔꯒꯅꯤ, ꯑꯀꯪꯕ ꯂꯩꯅꯥ ꯑꯣꯟꯈ꯭ꯔꯒꯅꯤ꯫ ꯗꯗꯥ, ꯅꯪ ꯋꯥꯒꯅꯨꯀꯣ, ꯅꯪ ꯀꯞꯀꯅꯨꯀꯣ꯫ ꯀꯧꯔꯛꯏ ꯃꯈꯣꯜ ꯊꯣꯛꯅ ꯍꯟꯗꯛꯇꯤ ꯀꯔꯣꯝꯗꯒꯤ ꯄꯥꯏꯔꯝꯂꯤꯕꯅꯣ ꯃꯈꯨꯠꯇꯁꯨ ꯏꯈꯨꯏ ꯈꯨꯏꯖꯤꯜꯂꯕ ꯀꯪꯁꯤꯜꯂꯕ ꯇꯈꯦꯜꯂꯩ ꯑꯃ ꯄꯥꯏꯗꯨꯅ ꯔꯤꯁꯤꯗ ꯄꯤꯔꯛꯏ꯫ ꯅꯥꯆꯣꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯃꯤꯒꯤ ꯈꯣꯡꯅꯦꯠꯐꯝ ꯑꯣꯏꯈꯤꯅꯤ ꯍꯥꯏꯅ ꯄꯥꯈꯠꯇꯨꯅ ꯂꯩꯃꯥꯏꯗꯒꯤ ꯈꯨꯟꯒꯠꯂꯒ ꯑꯩꯒꯤ ꯈꯨꯗꯥꯡ ꯐꯥꯗꯨꯅ ꯈꯥꯝꯂꯒ ꯅꯥꯆꯣꯝꯁꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯃꯤ ꯍꯥꯏꯅ ꯗꯗꯥꯅ ꯑꯩꯕꯨ ꯆꯩꯈꯤꯕꯗꯣ꯫ ꯀꯞꯇꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯦ ꯔꯤꯁꯤ꯫ ꯂꯧꯏ ꯅꯥꯆꯣꯝꯗꯣ ꯇꯞꯅ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇꯒꯤ꯫ ꯅꯨꯡꯁꯤ, ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯅꯥꯆꯣꯝꯁꯤꯒꯤ ꯃꯄꯣꯛ ꯅꯪꯅ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤ꯫ ꯂꯩꯅꯥ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯀꯨꯏꯔꯕ ꯅꯥꯆꯣꯝꯅꯤ, ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ꯫ ꯇꯒꯠ ꯇꯦꯛꯇ꯭ꯔꯕꯁꯨ ꯑꯈꯣꯏꯕ ꯂꯩꯔꯥꯡꯁꯦ ꯗꯗꯥ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯕꯤꯌꯨ꯫ ꯅꯥꯆꯣꯝ ꯂꯧꯈ꯭ꯔ ꯔꯤꯁꯤꯅ ꯂꯩꯅꯥꯗꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯍꯥꯏꯔꯛꯏ ꯇꯞꯅ, ꯑꯩꯒꯤ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯨ ꯍꯥꯏꯅ ꯁꯨꯝ ꯏꯟꯁꯤꯜꯂꯛꯂꯦ꯫ ꯗꯗꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯔꯤꯁꯤ ꯃꯄꯤ ꯇꯨꯞ ꯇꯥꯔꯛꯂꯦ꯫ ꯕꯦꯝ, ꯃꯅꯨꯡꯗ ꯆꯪꯂꯁꯤ꯫ ꯑꯏꯪꯕꯁꯤꯗꯅꯦ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯗꯤ ꯅꯁꯥꯗ ꯋꯥꯕ ꯍꯦꯜꯂꯅꯤ꯫ ꯑꯩ ꯆꯪꯅꯤꯡꯗꯦ, ꯂꯩꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯂꯦꯡꯗꯅ ꯂꯩꯕ ꯉꯝꯂꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤ ꯉꯝꯗꯅꯤ? ꯗꯗꯥꯅ ꯅꯪꯒꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯕꯦꯝ꯫ ꯋꯥꯔꯅꯤꯁꯦ, ꯋꯥ ꯉꯥꯡꯂꯅ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯣꯁꯦ꯫ ꯑꯩ ꯑꯗꯨꯝ ꯂꯩꯒꯦ, ꯅꯪꯇ ꯋꯥꯒꯅꯨ꯫ ꯅꯪꯅ ꯋꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯗꯗꯥ, ꯅꯪ ꯀꯞꯀꯅꯨ, ꯑꯩ ꯇꯨꯝꯂꯒꯦ꯫ ꯎꯏꯁꯤꯟꯈ꯭ꯔꯒꯗꯕ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯄꯥꯡꯂꯛꯄ ꯇꯥꯔꯕꯁꯨ ꯃꯇꯝꯗꯨꯗ ꯑꯁꯨꯝꯅ ꯅꯪ ꯏꯅꯥꯛꯇ ꯂꯩꯔꯝꯃꯨꯀꯣ꯫ ꯔꯤꯁꯤ ꯃꯈꯣꯜ ꯅꯤꯛꯅ ꯈꯨꯝꯃꯤ꯫ ꯂꯩꯒꯅꯤ, ꯑꯩ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯇꯅ ꯑꯩꯅ ꯀꯗꯥꯏꯗ ꯂꯩꯔꯨꯅꯤ? ꯅꯪꯅ ꯂꯩꯕ ꯃꯐꯝꯗ ꯑꯩꯁꯨ ꯂꯩꯒꯅꯤ꯫ ꯄꯣꯊꯥꯔꯣ ꯕꯦꯝ, ꯄꯣꯊꯥꯔꯣ, ꯑꯋꯥꯕ ꯐꯔꯣ꯫ ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯆꯔꯣ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤꯕ ꯃꯈꯣꯜꯗꯣ ꯔꯤꯁꯤ ꯇꯥꯏ꯫ ꯃꯄꯤ ꯁꯤꯡꯊꯕꯁꯨ ꯂꯦꯞꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯤꯁꯤ ꯃꯥꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯂꯤꯕ ꯂꯩꯅꯥꯒꯤ ꯏꯟꯖꯦꯛꯁꯟ ꯊꯤꯜꯂꯤꯕ ꯃꯈꯨꯠꯇꯣ ꯈꯨꯕꯥꯝꯅꯨꯡꯗꯒꯤ ꯈꯪꯇꯥ ꯇꯥꯈ꯭ꯔꯦ꯫ ꯃꯁꯥꯗ ꯐꯥꯎꯔꯛꯈꯤꯕ ꯃꯗꯨꯒꯤ ꯏꯍꯨꯗꯨꯅ ꯔꯤꯁꯤ ꯁꯣꯔ ꯊꯤꯡꯈꯤ꯫ ꯂꯩꯅꯥ ꯇꯥꯗꯅꯕ ꯈꯪꯗꯅꯕ ꯍꯣꯠꯅꯗꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯀꯞꯂꯝꯕ ꯅꯨꯄꯥꯗꯣ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯛꯂꯦ꯫ ꯈꯪꯂꯦ, ꯃꯥꯒꯤ ꯕꯦꯝꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯕꯦꯝ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯍꯜꯂꯝꯕꯅꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯥꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ? ꯃꯉꯥꯎ ꯊꯤꯗꯀꯣ ꯕꯦꯝ, ꯅꯪꯅ ꯈꯪꯍꯜꯂꯝꯕ ꯅꯨꯡꯁꯤꯕꯁꯦ ꯏꯊꯟꯇ ꯊꯝꯂꯝꯂꯒ ꯅꯪ ꯅꯊꯟꯇ ꯆꯠꯂꯤꯕ ꯀꯩꯒꯤꯅꯣ? ꯅꯪꯅꯕꯨ ꯌꯥꯝ ꯐꯠꯇꯦ ꯕꯦꯝ꯫
मखुत्ता पाइरक्लिबा कंसिल्लबा तखेलेना चोमदुदा अमुक येंगलगा ऋषि मागे लेंगसुमदा ngaदुना पुनसिगी ओइना मिट उशिल्लगा तुमिन लेख्रबा लेनादा मपेना पुंगचो चोटलबा माइथोंदो लेशिल्लक्तुना येंगले अदुगा नापदुदा चिनबिरा इना चोमदो ngathaduna leiri leinadi aduma chimna yengi ऋषि मपुंग फानसु उद्रबा लेना की माइथोंदो अदुगा अमुक शुहाइरी फजे पक्चे मैम ना चोम से नंगोंदा यामना पक्चे अदुबु फजे हाइदुनसु ngasidi nangi maithongse ai yengba ngamdre waba yabasu warakle ngasidagidi nang waba farani waduna talaglaba nangi punsini nungaina chaluko nangna chaliba mafamduda nang nungaina layo tum nungaina tum nanakta yetum leiki potharo ko pem machi lengkide rishi phibamduda adumak leiki ma kelengzumda nga tharaga तुमिन लेख्रबी अदुबुसु चेट कोन्सिलगा ऋषि मची लिंग द फमली था खरा हौसन ख्रब मतुंगदनी मदम मादि लेप याददुना असुम चटखी होंग बनाइबा मदम माना होंगबदा ताइबंग मियोइबगी पुंसी सु होंग बनाई अदुबु ऋषि होंग बसिदी करीनी हाइना ताकनी हौख्रबा मतमदुदगी मागी वाखल पुकनिंगदी खजकता फावबा मची लेंगदुना चथोरक्द्री होंगलिबा हाइबबु ऋषिगी मोंग मतौनी हाइबा याय मपान थोंगदा ओरेबा मागी मोंग मतौ निमिदांगने ऋषि हंजिलक्द्री ahal ani do mabusu ngairi athengbada nongsu kanne hekta chui matamdo gita gari thausilak pra yengbada mabok ibi ma thambaldi mangak nare thambal isu du bunga sisu halak loidabrane kari tawgadabano khangdre nong manomagi isugi ma ongse yengba ngamdre onthok balaibak ni da ko isor ma ki lilaso ngai imung sida mangal khasakta sulaihan bideda ko pumna mak mangre ahal loiraba ibu hana lausin biba kari kai bake isor nangili lasibu karino mapudu kappi ningamde pindabana pik thalli masulan sabagi matau ying mangamjade lainana taibang thadokduna chatkhiba numittagi rishigi harau nungaiba pumbasu puhuduna chatkhrabaga chap manakhrabani वाखल चोइदुना लंबी लमजाउदा चट्टी हाइबदा मंगाइरे अदुबु ऋषिदी ngaurabani punghong hongkrabani tanjaduda paikhombagi gari thausilai thambal puk hagotuna chinsili ऋषि यावरपoi ninglui adubu yawramdre paikhomba mathantani maithong imak maksinna kumthara ima su gari dagi paikhomba nangi sardi yawraktabra अबो युमदा लेहौरे सरना अबो कपुपुगदा हाइरु जोहाइनना ए लाकपनी पाखतकना सोहाइरे पथाना बतौबिरो पुपु बबो सर ngasiदी सिदा हलकलरे पाइखोंबा मथंदा लेहौरिबदो यादौरिब्रने माबु हिदाक थकलब्रा थकते पुपु फनवादुनसो सर अदुगुंबा तौदे इरिंजना लेहौवे कैसु तौरोय चाकती चाक साहौरब्रो माबो चाहौद्री अबो कोना चागे हाय आइगा चामिनसी हाइना थेमने यादे आई बाबो कपुपुगी मनाक्ता लेरु जो हाइना चेरे फारे फारे थंबाल पथाना बतौरो थेंगली मतमसे करी हाइरुनी करंबा वारी सारुनी पकासना चंख्रे इमुंगदा नुंगाइबदी नत्ते अहल अनीदो अनाब ओइरबनी अहल मतमगा ओइबगा अबो इमुंगदा चंगलगा पथाबिरो नंगबो अमुक हंदौरिबरो हलुरे अबो सिदा लेरगे सरना अबो कपुपुगा मथंदा थादोकनु हाइबो वाफमसे तोइन हाय पागतकनु हाय अदुगा अबो अइने सरगी मथुंग इनबसे सावी हंदकते मसुना मखोइगी मनाक्ता लेत्रबसु अहल अनि असिगिदमा वाजै हाइबसिदी खंगी फोंगना अदुमक उरबनी अदुबु ऋषिदी मागी संसार अमदा लेख्रे
था अमा अनि सिदा अहोंग हाइबदो ऋषिदी पुंहोंग होंगलबनी अनि हाइदुना चेनबदा पाइखोंबसु वाजरे अहिंगदुमदी पाइखोंबा मबु मबोकी मनाक्ता लेइरे नुमितना तारमदाइदनी ऋषि मागी INS मीडिया ऑफिस लेइरे मनुंग हानगुम थबक सुदुना लैबा नत्ते मपान लेना लेना हे हे लेना फमलंबा मफमदुदनी माना फमदुना लेरिबा मखुत्तना पाइरी लेना की फोटो पासपोर्ट यावरिबा मागी वालेट अदुबु फोटो दो खक याउदे ngasidi kangsilaba takhele amaso haplamle passport mamaiduda nungshina nanbi yingna nokfet sadawi aduga hairi paikoma go kaushilaga paikoma sida famula changsinuna phammi paikoma do rishina makha thai yengu paikoma natai mama cha se nushidra numit masinga makle magi mai thong u khidaba kaukthok lage khanmani ngamde paikoma ai ma bu laina kawba ngamde mitsine hek ushinbaga magi inu nushiwa mai thongduna nokmi hekta tawduna ai bulakne wakhal dasu magi mami lagduna ai bu ot palepte achikpu matamdana magi khonjal toina tai sir miyoi bai khoise loina siba kawba mingtholdo phanggadaba ngakdani aikhoi loina lapna gadaba ngakdani sir lapna gadaba ngakdani chummi adubu mani inaktagi labkhrubasu magi wakhal magi satamde inakta lengdana leihore paikoma mani inaktagi chatkibada aigi harau nungaiba aigi momon mino pumnama puduna chatkrabani adubu leihore thamoidade mabu ningsingbagi mami aduga paikoma aigi hakchang sisu magi haksangi manam chuduna leihore sir paikoma mapi tai rishigi matau sida asukina loina rakpasida asumna nongmata tawdabani manakta kaushillaga ngasidi rishi paikoma da wari leri adugumba rishigi matau sida paikoma mapi tabani ngayak tumin leiraga rishi atiyada yengduna khangai amu hairi paikoma maibul pairi basi karigino sir nongzabini maibul nati ha oh asi nongzabi oireko sangsar gi fazaba masak asibuso aina onana urura male masak mo ong ihong hongi bem sangsar si nang leitabadagi ihong hongline rishi noglai amok mathanda nongzabi bo aina maibul oina ururi base karigino aibu ngaurubrani paikhomba wadu hairga rishi hagolaktuna chatpa hokre paikoma taha khami pakhatuna makhol suni sir kadaidano paikoma aibu khamlanu mafam sida leiraga magi ningsing mami mayam sina ai kuina mafam sida famduna leiba ngamde mafam se nangna aigi mahot sinduna ningthina yingsillo aibu khamlanu aibu thiraklanu aigi tongdasu ilaklanu popoba abokkado nangna lona tobiyo nangsu aigi nungsiba inawni adobo paikoma aina haigadabade migi mangnaba khak tawganu fataba thabak ama tawgi khalakpu matamda akiba po lo leibani nang masi kawganu rishi wadu hairamlaga media house manungda amuk changlai mafamduda changlakpada staff singdu loina hawgalai adobo leina adi udi yang hang mana phamlamba mafamdu hangliba zagadudani rishina uriba munna yengduna mathamoida hairi bem media channel se nang leitrabada yang hangbagum tawre nangna famliba mafamsida nang leiriboi taningi aigi inaksida nangna file amma kolaga changaglaga imangda leplagadabakum toina ningi adubu nangdi ukidaba kuire aduna aisha
nang leitaba mafamsida mikuf ama fawba leningde changsila irishi ahangba table da aduga nushina nanbi matawdu ubada Gracie ga Lurembi ga mamay lay thotuna kapli sir Gracie Lurembi nakoy nigi namanabi mamay thakbido mangaw thibido thabak tawbada yamna soiganbido ai uba khuding sauduna paithokanbido ma udaba kuiriko nakoy nisu mabu ningsingra Rishibu induna lay khomlakte anido Lainagi haktaksida angawbagum tawraba Rishigi charol manba wado taraga mapisu sinthaba lepde nupado makhut khudangda siriba rubberda lauthoraklaga Lainagi tabledu da tham yingi mayamdasu Rishigi matawdu tumin wai ama fawbadi haide Rishi rubberdu thamma khangni mafam khuding yinglubada ningsingba khaknatana mitmangdasu mayik lana urakle Lainagi matawsingdo nushina amuk sunan birami mapi tana jabal hangba dobo thokre aduma yingduna lehore mayamdo ningamdana nungaitana mapanda thorakpada leirami Haris paikhomba amadi akham Harisna takhamni nangna purau haibado Rishi akhamdi yingli takham mafamsida nungaina leibiyo Takhamga chanaba sinpham aina sinkrabani awatpa amata leibada paikhomga tanabiyo akham makok tapna nomi Rishi Haris ta onsili Sharma nangsu takhambo mafam chana lehanbiyo nangna kadaidano aisu leiganine Sharma ai mafam kaidasu chatloi aigi nungsiba maruf nang ama leina adugi mathakta aina khwaidagi thazaba inakta thamliba aigi inau paikhomba leina kari ahenba thabak ama tawnaba leiribagi aigi thauloire aibo khamlanu wahangsu hanglanu wadu hairaga Rishi thaidana chatkre paikhomba kappi sir kauribadu khumlamde handuna su yenglamdre Rishi mamai lei thokhibaga marsu mapi sinthaki chatkre adumak mathanta leptuna leihawi Haris paikhomba akham amadi manungda lehauba staff sing yengli Gracie Lurembi mapi tana Rishibu yenghawi gate wang malankre fana yamna lapthorakle media house adudagi chatna blazer dudagi chezet amamu lauthorai Lainana taibung thadoklamdai makhut makna iramba atinba wahai kharani Lainagi haksangna maina tumna chaktuna loikraba matung thengnarakiba chezetni hanjin pakhraba wahai paringni adubu amuksu hangdoktuna Rishi parai wahai singdo Dada chimbalna phongna haiba ngamkhidrabasu aina iramliba wahai singse soidana pauko nang waganu nang kapkanu aina nanaktagi lakraba kan kapkanu nang adugane aina taba atopa nupiga onsinaduna ai leitre kaina wari saba yaroi wari saduna nokminabasu yaroi aina taba atopa nupi amattaga nungshinabasu yaroi aina nanakta leitrabasu aina taba nupi amatta nangna nungshiba yaroi ko pakre wahai singdo kayarak hanjin paningi hanjin yingningi mikupsidasu pana wahai singado piranglakta nokmi tawduna Rishi tapna pakhum pijarai nangna sangsharsida leirambagi aina nangbu nungshibani nang leitrabada kanano aina nungshigadaba nang leirambagi aina nangbu laknabani nang leitrabakanda kanadano aina fagi tawduna laknarukadaba nang leirambagi aina nungshiba haiduna khambanbasu haibani nang leitrabada kanada aina khambaluni nang leirambagine bem aina harauna nungaina nokkibasu nang leitraba matamsida kanagano aina nokminnagadaba nangna chatkibada pumnamak pukrabani
ꯅꯪꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯤꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯈꯛꯇꯅꯤ. ꯅꯤꯡꯉꯝꯗꯕꯅ ꯄꯤꯛꯊꯜꯍꯧꯔꯦ. ꯕꯦꯝ, ꯅꯪꯅ ꯇꯣꯏꯅ ꯍꯥꯏꯔꯝꯕ, ꯅꯪꯅ ꯄꯥꯝꯖꯕ, ꯅꯪꯒꯤ ꯉꯛꯁꯝꯗ ꯈꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯄꯤꯌꯨ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯉꯝꯈꯤꯗ꯭ꯔꯦ. ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ. ꯌꯦꯡꯈꯠꯂꯨꯏ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯑꯃꯨꯛꯇꯪ. ꯏꯍꯥꯡ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯏ ꯑꯃꯨꯛꯁꯨ. ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ, ꯋꯥꯔꯧꯒꯅꯨ. ꯅꯪꯅ ꯄꯥꯝꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨꯕꯨ ꯍꯨꯛꯄ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯅꯥꯏꯇꯣꯝ ꯂꯩꯍꯧꯔꯕ ꯊꯃꯣꯏꯁꯤꯗ ꯅꯪꯗꯤ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤꯅꯤ. ꯅꯪꯒꯤ ꯃꯃꯤꯗꯤ ꯃꯨꯠꯄ ꯅꯥꯏꯗ ꯂꯩꯍꯧꯔꯦ. ꯋꯥꯈꯜꯁꯤꯗꯒꯤ ꯅꯪꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯑꯩꯅ ꯊꯝꯂꯣꯏꯌꯦ. ꯅꯪꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ. ꯔꯤꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡ ꯑꯣꯟꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ. ꯂꯝꯗꯝꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯅꯤ. ꯅꯨꯡꯁꯤ. ꯕꯦꯝ, ꯃꯐꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ. ꯅꯪ ꯂꯩꯔꯝꯕ ꯃꯐꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ. ꯀꯥꯟꯆꯤꯄꯨꯔ ꯍꯥꯏꯕ ꯂꯝꯗꯝꯁꯦ ꯅꯨꯡꯁꯤꯗꯨꯅ ꯂꯩꯍꯧꯔꯦ ꯕꯦꯝ. ꯅꯪꯅ ꯅꯊꯧ ꯁꯨꯔꯝꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯤꯡꯁꯤꯡꯕ ꯃꯤꯅ ꯄꯤꯛ ꯊꯜꯍꯧꯔꯦ. ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝꯁꯨ ꯑꯩꯒꯤ ꯏꯁꯥꯗ ꯆꯨꯗꯨꯅ ꯂꯩꯍꯧꯔꯦ. ꯅꯪꯒꯤ ꯅꯤꯡꯁꯤꯡꯕ ꯃꯤꯗꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ. ꯌꯦꯡꯂꯝꯃꯤ ꯅꯨꯡꯁꯤꯅ ꯃꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ. ꯔꯤꯁꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ. ꯅꯨꯡꯁꯤꯗꯨꯅ ꯂꯩꯍꯧꯔꯦ ꯂꯝꯗꯝꯁꯦ. ꯅꯤꯡꯁꯤꯡꯕ ꯃꯤꯅ ꯌꯣꯝꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯌꯦꯟꯗꯨꯅ ꯂꯩꯅꯝ ꯅꯨꯡꯁꯤꯕ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯃꯐꯝꯁꯦ ꯄꯤꯔꯥꯡ ꯏꯍꯧꯒꯗꯕ ꯑꯃꯗꯤ ꯅꯤꯡꯁꯤꯡꯕꯒꯤ ꯃꯃꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤꯗꯣ ꯑꯗꯨꯃꯛ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯁꯤꯟ ꯊꯨꯡꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯁꯟꯗꯣꯔꯛꯂꯤ. ꯑꯌꯨꯛꯀꯤ ꯄꯥꯎꯗ ꯆꯥꯎꯅ ꯍꯦꯗꯂꯥꯏꯟ ꯑꯣꯏꯗꯨꯅ ꯌꯥꯎꯔꯛꯏ. ꯃꯔꯨꯑꯣꯏꯕ ꯄꯥꯎ: ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯜꯗ ꯍꯧꯖꯤꯛ ꯐꯥꯗꯣꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯗꯣꯛꯇꯔ ꯌꯥꯏꯁꯅ ꯖꯦꯜ ꯃꯅꯨꯡꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ. ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯇ ꯃꯍꯥꯛ ꯑꯋꯥꯡꯕ ꯖꯒꯥ ꯑꯃꯗꯒꯤ ꯇꯥꯔꯛꯄꯅꯤ ꯍꯥꯏꯔꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯅꯔꯛꯂꯤ. ꯃꯈꯥ ꯇꯥꯅ ꯑꯃꯔꯣꯝꯗ ꯗꯣꯛꯇꯔ ꯌꯥꯏꯁꯅꯥꯅ ꯆꯂꯥꯏꯔꯤꯕ ꯌꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡ ꯇꯥꯛꯍꯜꯂꯝꯂꯦ. ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯟꯕ ꯃꯐꯝ ꯑꯃꯗꯤ ꯏꯜꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯃꯐꯝꯁꯤꯡ ꯐꯪꯕ ꯉꯝꯈꯤ. ꯃꯔꯨꯑꯣꯏꯅ ꯍꯤꯞꯅꯣꯁꯤꯁ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯐꯪꯕ ꯉꯝꯈꯤ. ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡ ꯇꯥꯛꯍꯜꯂꯝꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ. ꯀꯅꯥꯅ ꯌꯥꯏꯁꯅꯥꯕꯨ ꯍꯥꯠꯂꯤꯕ ꯑꯃꯗꯤ ꯀꯅꯥꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯤꯕ? ꯋꯥꯍꯪ ꯑꯁꯤꯃꯗꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯍꯪꯅꯗꯨꯅ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯃꯨꯛ ꯃꯤꯁꯇꯦꯔꯤꯌꯁ ꯀꯦꯁ ꯑꯣꯏꯅ ꯂꯩꯍꯧꯒꯗꯧꯔꯤ. ꯃꯇꯥꯡ ꯑꯁꯤꯗ ꯕꯩꯅꯥ CHꯀꯤ ꯂꯟꯁꯥꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ. ꯑꯗꯨꯒ ꯔꯥꯏꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯛꯏ. ꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯑꯣꯗꯤꯌꯟꯁꯁꯤꯡꯕꯨ ꯑꯏꯕꯤꯅ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ. ꯇ꯭ꯔꯦꯖꯦꯗꯤ ꯅꯠꯇꯕ ꯋꯥꯔꯤ ꯑꯃ ꯁꯣꯏꯗꯅ ꯏꯖꯔꯛꯀꯦ, ꯋꯥꯔꯧꯕꯤꯒꯅꯨ. ꯑꯋꯥꯕ ꯄꯣꯠꯂꯣꯏ ꯑꯣꯏꯍꯟꯈꯤꯕꯒꯤꯗꯃꯛ ꯄꯦꯟꯅꯔꯝꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤ. ꯑꯗꯨꯕꯨ ꯋꯥꯔꯤꯅꯤ, ꯃꯈꯜ ꯃꯊꯦꯜꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯣꯠꯂꯣꯏ ꯑꯣꯏꯍꯜꯂꯒ ꯑꯊꯨꯕꯗ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ. ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ. ꯔꯥꯏꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯕꯨꯁꯨ ꯊꯥꯒꯠꯄꯤꯔꯛꯄꯒꯤ ꯋꯥꯔꯣꯜ ꯑꯃ ꯊꯝꯕꯤꯔꯛꯏ. ꯋꯥꯔꯤꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯤ, ꯃꯒꯨꯟ ꯍꯦꯟꯅ ꯂꯩꯍꯟꯕꯤꯔꯤꯕꯤ, ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯍꯟꯕꯤꯔꯤꯕꯤ ꯏꯆꯦ ꯅꯔꯦꯇꯔꯕꯨꯁꯨ ꯅꯅꯥꯎꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯕꯤꯗꯥꯏ ꯂꯧꯖꯔꯤ. ꯃꯊꯪꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯅꯥꯎꯅ ꯋꯥꯔꯤ ꯐꯖꯕ, ꯇ꯭ꯔꯦꯖꯦꯗꯤ ꯑꯣꯏꯗꯕ, ꯍꯦꯞꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯊꯨꯅꯃꯛ ꯍꯥꯞꯆꯔꯛꯂꯒꯅꯤ. ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ.